Arambai News Guwahati da Maithilon ki pau tabiriba singbu ihan hanbu maktada jingangbam Sujitra Rani na khurumjari. Hauzik pungbam asi fawbagi oina maruoiba samlapa pau khara lawminarase. Mahousaga manadana Assamda mai puthopagi chang yamnamak hantharaklingai maragasida haukiba tha khara asida mai sisinabagi changdi yamnamak wangkhalakli haina Assamgi CM Himanta Biswa Sarmana miyamda warning pirakhre. Guwahati da paumi sing da wangang la duna CM na haiki mamang chehida power supply gi demand asi megawatt lising amaga chani pane adubu masi chaliba chehi asidadi megawatt lising ani ga chonga da hengalaki asumna hengalakli basi megawatt chatret ni maramaduna masi control tongna bugi damak open source dagi mai leiba taragadi electricity gi mamalasi unit amada lupa amaga paisa manga wangkhalakpa yai haina CM na phogdoraki Liningan Nauria Fulogi, Chamaga Kuntra Manga Suba, Amadi, Lamyanba, Hizam Irabotki, Chamaga Kuntaret Suba Mapo Kumon Thoram, Jananeta Irabot, Ningsing Loop, Liningan Fulo, Ningsing Loop, Amadi, Naharol, Korirol, Silup Nasindana, Korirol Sanglen, Lakipurda, Pangtokre. Thoram Hogalakpada, Laiki Travel Luchingba, Ania Sigi Saktamda, Laishu Amadi, Mira Katuna, Ikai Kumnava Udki. Ingudam binod na mipam apoy duna chathakiba naina mipamda laikhidraba liningan phulo amadi jananeta irabot ki maramda silup ki ex president Satish Chandra irabot ningsing loop ki thoburen sagapam biren kangabam biren prabhabati devi thokchom bir mohan amadi Dr. M Sobitana chingwana wangangkhe Korirol Sanglen ki mamang da leiriba hizam irabot ki nungi mitam dasu lei pareng hukduna ikai khumnaki haina General Secretary S. Birena Thadorok Pachirol Amana Pongdorakle. Hauzik Manipur ki pauda. Bisnupur District ki manung chaliba Phogak Chow ikai da leiriba Central Force ki barricade sing lokthokinaba hanjin warning piraba fawbada lokthoktabadagi Kokomina Luchingduna, Mui Lishingaya, Narang Tomjilakpada, Security na, Tear Gas Kapadagi, Mui Chamahena, Asoga Panangkre. Narang Ayuk Anganbadagi, Manipurgi Mapam Kayadagi, Lakiba, Mui Lising Tarahen Bana, Curfew Tugairaduna, Phogak Chow Kai the Tamliba, Central Force ki, Barricade Sing, Loktognaba, Akanba Kongsing Jangsin K. Narang Thomjilakhiba Michamyamna Kwakta Lan Thoraktuna Phogak Chow Ikai Tamlaki Central Security Force ki Maikaidagi Casper Gari Lambi the Pajinduna Tamlaga Masing Yamlaba Security Force Singna Ngak Senduna Laiki Kokomi gi Luchingba Singna Mapamadunam Kairaga Jangsinaba Hotnabada Security Force ki Maikaidagi tear gas amadi rubber bullet na chingba kapsulakpadagi nupa nupi chamahena asoga panangki Asokpasigi manungda Dr. Tharoism Uthan amadi ANI ki cameraman Kantana Jingbasu Yauri. Asokba Singh Kudakta Moirangda Laiba Community Health Center da Pukatuna Laikanaki. One Tharakpa Amadi Handok na Jingbakaya Yarokpadagi Bisnupurda Lairiba Hospital da Amuk Pukatuna Layenki. Sokpagi Masing Hengalakpadagi ambulance wasilakpa Amadi Ngaibangam Dabadagi Lanai Gari Singh da Asokpa Singh Bukatnarakpa Kayasu Uwafanki. Adubu Ninghan Nabakova Laikidaba Miamna, Numijumba Matung Pung Trani, Toy Makaimuk Taba Matamda, Miam, Phogak Chow Ikai Yoksin Mangam K. Kokomigi Coordinator Jitendra Ningombana Luchingba Miut Kangbu Amana, Central Force ki Kangbu Gawari Shanaduna, Lambi Hangdok Naba Taksin K. Maragasida, Maikei Kayadagi Thomjilakiba Muyishigna, Kwakta Bazar Yoshilakpada, Police na Tankaina Bahonaki, Amadi Police ki Maikei Digi, Tear Gas Cell Kayasu Kapke. Adubu Miyamaduna Namduna Phogak Chow Ikai Pawba Changsilaki Hairi. Nungtil Pung Amarom Tarak Pawbada Maikei Kyadagi Phogak Chow Ikai Tamna Gari Singda Miyam Thomjilakpa Lepalai Kide. Adubu Kokomi Luchingba Jitendra Ningombana Haikibada Ahanba Numit Kyoina Phogak Chow Ikai Tamna Changsinba Hairambadu Kangbai Fawbatang Changsilagani Masi Kokomina Lobo Warip Nati Miyamna Lobo Warip Ni Hairaki. Jangsin Kiba Mui Ayamba Handoraktana Mapam Aduda Irang Hoduna Lady Irang Makat Jatarakani Kibadagi Security Force to Hanbalaitana Adumak Ngak Senduna Lady. Asumna Kokomigi Woman Wingi Barricade Tugaibagi Kongzang Mang the Tamlaga, No Mama Mang da Lingakna, Imphal West, Imphal East, Bisnupur, Thobal, Amadi, Jochanpura, Ngarang Curfew Lautokrabasu, Miamna, Akiba Mata Laitana, Lambi Sorok, the Torokuna, Phogak Chow Tamna, Jangshinaba, Amadi, Madugi the Makatana, Same Sanaba, Honorakpada, Imphal Manungi Lambi Singh, Curfew Manungda, Traffic Jam Toke.
ख्वाइरम्बन कैथेलदा इमा इबेन कयाना खोंजंग असि चटननबगी थौरांग चथरकपदा सेक्यूरिटी फोर्स सिंगना अथिंग पीदुना चटहनखिदे अदुबु इमा इबेन सिंगना लेरक खुलक फाउदुना अफंग अफंग गाड़ीदा फौगाक चाउ यौननबा जंगसिननखी हाइबगी पाउसु लाक्ले नुमित खरनी ममांगदगी फौगाक चाउ इखाइद लेरिबा सेंट्रल सेक्यूरिटी की बैरिकेड सिंग असि थुगाइनब होटनरकपा अमदि मदुदा अचौबा लंजाव अमा थोकनी हाइबसे खंगना कुकी मिलिटेंट सिंगना तोंगान तोंगान मफमदगी नोंमै कापसिंदुना मितै खुंजा सिंगदा लौमी सिंगदा लंदाबगी थबक लेपतना चथरकलिबने ngarang ayuk maktadasu kuki militant singna Bisnupur district ki naral sena maning lekaida nongmai round kyamu kapsilaktuna mafam adubu ngak seliba mitei khunja volunteer singda landaraki amade volunteer sing asinasu amuk handuna nongmai kapki nauda khongi koiba mafam singdasu kuki militant singna drone thagatuna landabagi khudong java thiradana akoibagi phibam yengsinki haibagi pausu lakle Maragasida kuki jo amadi mitegi conflict asina maram oiraga naga miyamna khudong chadwa kaya mayok nari UNC United Naga Council na lan loishinaba peace mission kaya chatlabasu karimata kanaba laitri phibamasida UNC na state lengak amadi khud thoknariba community anigi mideng jingshilladuna Manipura laiminariba community pumbagi greater interest da wafam kaya thamlakli state amadi central lengak na state asigi mafam khudingmakta nomagi changdraba yadraba potlam sing leptana supply tongnabagi thorang paikhatkedabani naga miyoi singi jathok jasinda athingba amadi pochai hangtoktuna check tawbada loinana national highway amadi inter district highway singda tangai fadana changba potlam singi mathakta tax lawba loinana puthok pusin tawbada athingba kya thamliba sing ase khudakta lepkadabani amadi highway singda kotuna economic blockade thamlibasi state asigi miyam gi yengduna khudakta lokthokadabani habina chingba wafam kaya United Naga Council gi secretary IP James Hauna thadorakpa chirol amada makhatana phongdorakle Manipur ki kuki jo MLA tara su group sing amadi civil society organization sing na ngarang yumsa gaisa numit Mizoram gi CM conference holda CM Mizoram gi CM Joram Thangaga phaminaduna wari shanakre Panbayai, Manipur ki kuki MLA taraga loinana su group sing amadi kuki civil society organization sing na separate administration tanduna laklibale. Thasigi haugalakpa habade September amagi numidang wairamda Imphal gi New Lambulandagi kuki volunteer kunmari asoingam yaudana puthorakiba adugi matungdagi kuki tribe singi apex body kuki inpi Manipurna kuki amadi mitei singi total separation lokthokibane. Kangluki khud thoknaba asida Manipur kananaba loijing loyada lan ngakliba sing pungning thogatpaga loidana makhoigi damak tengbang potlam sing Manipur gi aiba sing writers of Manipur na nongmaijing numit khudingi loijing loya sing da mating thinduna lakli punsinsi aikhoi haiba kholau puduna haukiba me teretagi chatpa horakiba aiba singi khongchada sina aikhoi punsinduna maribak ngakminanaba paujel piduna su lakle khongchada sida leikai khun kaya gi mera paibi ima singnasu yaroktuna yumthong khudingmaktagi cheng khuya ahum puthok naraklaga ahing nungthil khaidana nongmai chingdon mamangda mama leibak bu ngak seliba macha singbu tekta kaidanaba punsi chengjel aiba singi khuthangda leptana pinarakle Mapan Manipur gi aiba singna pibirakpa chengmud ahumga konana lupa lising tarani thoiga chatret Manipur gi aiba singda sinarakre asumna ngasi mari suba tangka ki saruk amoina panngat liba singda makhatana ngasi sinarugani haina media coordinator P Saratna thadorakpa chirol amana phogdorakle Lamkada besoiba joint students body cover loop amana haukiba September mangada thokiba chirol amada Chuachandpur amadi Bisnupur district lonaba Kangwai yauna atai mafam singda ahenba khulai siznaduna mitegi mayokta Torvung village da khulai siznagani hariba amadi Kangwai gate ta nupigi undergarment sing thetuna protest togani haibasi Kuki Jo community gi loop amawariba World Kuki Jo Intellectual Council na yamnama kanna condemn tawi haina lubasi gi secretary ITR
Somang Nufengna Fongdorakli. Hojik oiriba irang asida mitei singda khut hanba lugani. Kukijo kangbu singdagi santi pami. Joint Students Body na press release thokpada makhoi yaude makhoina Kukijo community gi mahut sinbasu yaroi haina makhatana Fongdorakli. Editors Guild of India EZI gi fact finding team amada Manipulengak na FIR Pankibadagi EZI na Supreme Court ta case file Torokibagi Matungina Supreme Court Nangarang case Sigi Matanga Kanakibagaloina EZI gi President Amadi member Marida Supreme Court na protection Pinanaba Haida Craig. Chief Justice of India D.Y. Chandrachud, Justice J.B. Pardiwala, Amadi Justice Manoj Mishra gi bench na EZI gi member Mari Asida Manipur Police register Taukiba FIR dagi ngakthoknabagi interim protection pinaba hairakre. Manipur State ta notice su issue tawkre ofam asigi matangda lagliba ningthokaba numitta amuk hearing chatharagani haire. Jiribam railway station ki platform da paiduna leiriba urea fertilizer asi lomi singi khwaidagi mathok taba potsakamani. Imphal tamna pugadaba dusu lambida escort piduna puthoknabagi khudong chadaba kaya Laibadagi, Hargi Bexing asi, Kari Karamba Numita, Infal Yoba, Haiba, Tambangamdri. Kasardagini Habinupi Amana railway platform the Tamliba urea fertilizer singasi, Mapu Panda Bagum, Kangkong Chaiduna Lade, Sangbasu Ude, Habina Chingba, TV channel Amada, Fondo Kipo Wafamadu, Aranbani, Mi Sanguna, Lay Hairakli. Lon Natupna, Masak Maming Tak Toktana, Kasardagini, Haiba Nupi Amana, Haikiba. Yumpham yaudaba wangang adu athuba matamda sengdorakadabani haina All Jiribam Labor Union gi Secretary KHH Maniratna warning pirakli. Hauzik atoba pausingda Union Public Service Commission na UPSC EASE English ngani kunmari gi oina registration gi thorang ngarang September 3 tagi haukhre. Candidates singna Engineering Services Examination English ngani kunmari upsc.government.in da UPSC ki official website ki khuthangda apply tawba yagani hairi. Recruitment ki khongjang asina organization asida leiriba pham chamaga humpu taret mention gadori bani. Examination asigi gi oina apply tawnanabagi last date chaliba September tha asigi 16 phawba hangani. Examination asi thananabagidamak candidate amana reputed university amadagi engineering da degree lobo oigadabani amadi English ngani kunmari gi January amada masagi chahi kunmathoi dagina kuntra fawbagi manungda leigadabani su haire. Chandrayaan 3 gi Vikram lander na thagi leimai da khongdabagi photo NASA na share tawrakre. Panbayai thagi leimai da India na khongdaba ngamkhibasina thagi South Pole da khongdaba ahanba leibak India na ohenkibata natana thagi leimai da soft landing tawba ngamba USA hanigi Soviet Union amadi China gi mathangda mari suba leibak India na oiribane. Nagalamarom da India na numitki mission da mai pak na thagat khiba Aditya L1 na anishuba Earthbound maneuver mai pak na chatli hainasu ISRO na lauthorakli. Aroiba danga sigi tentakpa maroiba pau khara. Guinness World Records sa chananabagi pandam da lagliba September 13 ta Assam gi CM Himanta Biswa Sarma gi lamjing makhada state asina u chara crore ama thananaba thorang tawri. Numit kharani asi Assam da sabagi chang khangbangambagi wangmada hengalakli. Nagao gi Uriagao bypass chok da heat stroke tawduna nupa masu laikidabagi pau lakli. Jiribam Police na Public Library Jiribam gi jail complex ta hangliba si numit khudingi ayuki pung 10 dagina nungthil pung 3 fawba gi manungda paba lakpiyu haina Jiribam gi miyamda Jiribam District Police ki maikei dagi khanghalakli. Meghalaya gi BJP luchingba Ernest Maurina Manipur thokliba phibamasi control tongnanaba thorang namak BJP na luchingba lengakna paikhalakani amadi mai pakani haibagi thajaba phongdorakhibaga loinana Manipur gi issue asina Lok Sabha mikhal gi mathakta karigumba amata mami tahanba ngamloisu hairakli. NHNK gi Niki Sumi Group amadi India lenga ki marakta tongnakiba ceasefire agreement chahi amagi oina habadi English ngani kunmari gi September 3 phawba amuk sangdokhankre. Tripura lengakna population census tawba matamda tokhaina khandoktuna thamkhraba
ब्रू वोटरसिंगी ममिंग मिजोरमगी इलेक्टोरल रोल यावहनबिनबा चीफ इलेक्शन ऑफ इंडिया दा ब्रू इंटरनली डिस्प्लेस्ड पीपल ना हाइजरक्ली BCCI na September 9 da sanagadoriba Cricket World Cup English singani kulhumdoi ki ticket ki demand yamnamak wang badagi ahenba ticket lak mari amagasu yongani lauthokre Kolkata da paigedaba air passenger amana lamchat chajat phajadabadagi hokiba leibak pokpa numit Silchar da Kolkata da paigedaba Alliance Air Flight tagi kumthahan kre mahakna air hostess ta mathong huktana phagi jugai tawrakhibaga loinana haina tanaba yadabagi thong chatharakpadagi CISF na mahakpu flight tagi kautharaga kumthahanki Netaji Subhash Chandra Bose ki masunupa Chandra Bose BJP dagi resign tawkre mahaki mabudo oriba nationalist leader asigi vision sandokani haina BJP na wasakhiba du Saffron Party asina ngaktabadagi BJP dagi mahak resign tawbani haire panbayai Chandra Bose English ngani taratarukta BJP da changkhibani amadi BJP ticket ta anirak mahakna mikhalda contest tawki Sonia Gandhi na Prime Minister Narendra Modi da aiba cherola matharaduna Parliament ki special session asi opposition party sing da mangjongna tanaramdana kaukhibani hairakli Padma Awards English ngani kunmari gi oina nomination pikhalakpagi last date chaliba tha abadi September gi 15 da lepnakre award asigi online nomination chaliba chahi sigi hokiba me da hangdokhrabani aduga award sing asi English ngani kunmari gi January 13 Republic Day gi thoram da lauthokani Padma Awards ki nomination sing online da Rashtriya Puraskar portal awards.government.in da tharakpa yagani haye US President Joe Biden COVID-19 negative oikre adubu mahaki loinabi amadi First Lady Jill Biden na COVID positive oibadagi Joe Biden su test tawba takhibane phibam asida President Joe Biden New Delhi da phamgadoriba G20 summit da saruk yananaba amadi Prime Minister Narendra Modi ga unanabagi damak India da pairakre amadi September 9 da PM Modi ga phaminaragani amadi US ta base oiba drug saba Abbott na company asigi yamnamak popular oiba antacid dizing gi tongan ba bed sing ko khalakre DGCI na SCDT amadi masiga loina ba layong sing dagi relief fangna bagi damak sizinaba popular formulation asigi mayokta alert issue torok padagi dizin asisu ko khalakhibani anaba kharana dizin da bitter taste amadi pendant order yaubagi complaint torokpadagi daizin gi matakta tigatuna lakhibani ngasigi oina di Arambai News Guwahati da Mitelon gi pau sandokchaba matang solution jabaga loinana tabiri basingbo amkaso hanna khurumjari